tangdu lai tadra ba haiba tare irang asida maram moirga chahi ohum hena masagi mayumda changba ngamdraba matungda tolai thabigi ITP sing resettlement gi damakta ahan ba oina yungkok tara mangagi mi sing khangkatlaga makhoi gi hana lairamba yumfam singda masa masagi yum sanaba khoi hawgi damakta khoi yengsinba hawkre thoromasi khoi Imphal East DC gi mieng makhada paikhat khibni laingakna paikhat kiba khongthang asi yamna singthaningai oiba mani marak asida khoi gi resettlement tawna bo honoring ni marak asida hajaba tare khoi gi cookie gi site gi khoi gi no resettlement no peace haiba momento pairga really chatpai mami sure mojamse tasengna leminase haibada harau bolaitraba nungsinarasi haibada harau bolaitraba mokhoisi khoi tampaki haibadare mapi mapa oibasingnadi khoi nungsinare hanjanare hanagi changba yada mafam changnare ba farjo leitre kaidi kya kya su laukre adubu resettlement tawna ba hanagi mafam da hanjalakna bo hona bada no resettlement no peace haba slogan se parga really chakhlai bise jamase aroi bana mokoisi kamani meaning sa phana kana hona raga zo hanagi mawongdadi adumak hanjanmata waba oiradra oja aroi bana kamai tha meaning sa rakishor masi sume yamna akoi nuaitaba pot amani phibam amani aikhoina somda peace pame ing tapa pame tangdulita ba santi pame na akoin hairi aduga ibhan akhoi leang usingba honorable chief minister 𝐍𝐀𝐿 masamak santi hanjelakna baina yam kanna masi work tok jargal horpani lakpani aduna mana jiribam de chatna khotna tawriba mayam do aja achi magi adungba santi hanjelakna bagi magi kano amani khongthang amani adagi masi kano ta kangpopi phawrga kano da chalure akhoi gi senapati chalure kangpopi de jo akhoi changaga MLA hawkhulat ki bienga unadna khotna se tawrure adagi ukhul chalure kamjong district chalure adagi hojik kano da surasanpur su tamil tengnopol su chatkaniena masi tharang tok jabani ajai lakpa yaroi na makhoi gi adum haiba khop mayamon leiribane ba adubo hoi matam phanganga te masu adum sakhiba yai kaisukaite adubu leiriba wafamdi mahak nati amasung atopa akhoi tongan tonba akhoi civil society onas mayam su hojik se akhoi di adum santi pame adum haina de bana te ba hairibane ba adudai da only thing I couldn't santi pame akhoi puna adum hanagi akhoi manipuri apun saktam se asi kahandana akhoi puna himina ba haiba asigi wakhalon asigi thought asigi idea of manipur haise asigi da akhoi loinam thajjer adum leijab kambune akhoi se aduna akhoi si akhoi yamna tamthiba phattaba adigi mi samhaningda khotaba karinda leid banate ba akhoi inaksida akhoi infolda akhoi iram akhoi sai se tampak se akhoi 10% khatani haribani adu 90% akhoi singilamni haribani 90% ki singilam de akhoi si kana amta akhoi lam leiba yatribni yum saba yatribni leiba yatribni na bhara da leibna makhalamani posting ta abdagi officer khara oja khara doctor khara sum quarter da natraga bhara da leibna amane ba adu natrana akhoi yum sajadna akhoi settle to gebsi yadribane ba asimang tada akhoi iram pekraba tampak lam se sta loina la aga leiminare bisida akhoi karim da haigetraba adu kanglup ne phurup ne ba akhoi se aduna akhoi di karim da haijab ponate ba hore pusilan har pusi makhoi na horpane ha jok jik loina fact akhoi history adum history da lehu da poni ahan ma ti narrative to false satke tawramado ko na de adum chinthok sar mi pung thong namsi world na loin khange dana asmaitana hiring tawring marak sida adagi somnasu lengang usingmana santi purukna maina actor wari watai se saba khotpa kari kara mayam tawna mar khomjin nam tasin na baina kanna honari tanjas dang saiki singba akhoi ki kenu mayam si akhoi haiba community singse community khara se makhoi sidagi adom kare hani apan ba ayet papi na khona ba tawri ba mayam se asi akhoi masi yam satina karin kan potsak mani haita nuai ta pot mani haita adubu hairi basing si kamdang na la ibna thora ibna ha bisi ki masi makhada akhoi khara kupthana mu yem taragadi ngasagi akhoi Myanmar de sang ya illegal immigrant mayamama makhoi sang khiba aduga ngasi hojik akhoi su haina leina ba suspension of operation hairiba government of India ga sign tawna dana khotan leire na hairiba asigi manung de yariba keno hairiba dune UPF hairiba ngasagi akhoi na kuki chinjo akhoi terrorist organization narco terrorist mayam organization sing do kholai apa kambu mayam ki lusing basing se makhoi se ayam bana akhoi illegal immigrant Myanmar masang tane ba asima Myanmar ki macha mayam sina mohina aduma khulai pai pa power pai baga gi mong ta makhina moi ki sigi community jing se moina hoi daga khoi gi yaw sangu hoi bidona hoi re sat kangbu ne makhoi se adu khulai pai ram ni na
aduna atopa kulai pachitaba yamna common sense leisaba adagi kare hene akhoi punna khongsai na akhoi mahuksa kano deki akhoi ki maitai ga punna homin kan men pa ipai pusinga hakti punna lemin labni hariba marup sana den khodan tawri aduma mayam gi wari su taidna kano rakiso ado mayam si adumba gyan taraba yam sensible oiba adumba keno singdo akhoi conscious oiba adumba akhoi sinau mayam do mohoi de chi wangang mangam dadna khulai pai ba mi hat pa terrorist mayam do yuna nahan mi tar pu makak makak hat ibdu adu yengudana aduna piri ba message do akhoi maite khata natre ba piri se mohoi masel mak tu adum piri ba ni haitare ne akhoi de atmai smai tor kane akhoi hek haib ya draba na khoi bu akhoi pharga na khoi kak tan halakani kana haib ki message type ne ba mohoi na piri do admai na leiri ba adu maki simu message copy da ngasang misam niam kan kai su khangja da khunja mayam hingna bo khonna bada waja riba hojek mo sa na ba thakna ba phangdana anga pa phana ha ha kar launa riba adumba kuki khunja mayam do makhoi mayam se hoir ga namdana makhoi da har pane ma chalo to dolai kano payo flag pa sigi okay black card payo adu igdo ne ma ibada se makhoi na loin irga thara ini pira ini ko ada si payo na ke khongsa chalo sigi kholau se law na makhoi na har injal ga thwa thator ga tolapa aduma pot ama oiram ga dra haiba si su akhoi na khantha da bi ya de ba aduna haire baching si sumaina akhoi punna lemina ba pam da ba je loina mak na makhoi pam da bra haibati adumukti kasu oiram ni haibasi khidang thaja pate haitare aduna sigi pot mayam si kadai thi lakpano na haibatar ti ngasai gi justice phangan riba pandora's box hangdokhi do madugi box to khumjana ba khona ba justice se phangana ba khona ba da madumba akhoi justice yamna injustice to ba yamna beastly bestial primitive brutal oiba cruel merciless oiba aduma mi hat to hat sathir ba aduma terrorist organization do aduma terrorist do pharga phagat laga makhoi de matik chaba logi oiba indian logi makhada matik chaba serak se pirbam tam da ngasagi adum gi portsing se smaina namdana makhoi na injal laga makhoi ki nongmai barrel maton da kano injal laga chathal ba to haliba masiki influence thawin sin je masik khara handar kani he na ay admaina haisan ngi na rakeso taga chari waza yamna marik